Kayno phone dubo du kuina paidri dubo. Uish, pairi sidi. Isok se hana hekta tawri. Yare khange kari wa khalaga legi noi. Nupa haiba jase ta yam hai. Inakta legi dena fajaba wahai wata sijanaba. Nupi khoibu themnaga thambiba. Aduga inakti lapthokragana amaga mu awon jaba. Kaya danone. Nupi na khoisa khambal yamna chawe haibabu aduga nangna loinariba nuksinariba ai phok thajaba ngamde. Nupi na khoisa akpani ko. Nuksinaraga amana amabu thajaba ngamdradi nuksinabai ke kana doino. Yare khangjare na ta to ki tawbiranu. Piktap to ba thamoi macha ma palda aina masa khange. Dada nusiba aina nangonda ki dana oinadana kanada oinadoino kanada ki rujo haino ba. Yare tajaningdre. Masaidai khatnaba hobiraga hujikta nusiba sabirana. Chalo kanadana howro oinaruroba. Fare dada ki ke oina ke yadrabanina masak mato phajaba kanada noma kesinurage aduri thamage ko. Naiko hek thambada nang kaidogye ngo aidi haibidi haini ko namit nanaga do choidana lermaba nang namito kothok tong neidi. Yes phatanaga tawe nusibana loreda dada nusiba khambalda changmalle ai dada nataba khanabu suhanna yinjaruyi aini khambal charibase nangbu nusibagini nangse kanagi su heninde ai khaki oini.